ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯁꯨ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯐꯣꯟꯁꯤꯗꯕꯨꯗꯤ ꯐꯖꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯃꯪꯂꯤ ꯃꯪꯂꯤ ꯇꯧꯔꯒ ꯊꯣꯛꯂꯛꯄꯒꯤ ꯌꯥꯝꯅ ꯇꯔꯨꯅ ꯏꯪꯅ ꯊꯣꯛꯂꯛꯄꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯊꯛ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒꯕ ꯁꯤꯒꯤ ꯅꯥꯁꯤꯛ ꯄꯥꯝꯕꯤꯁꯦ ꯍꯦꯛ ꯎꯕꯒ ꯌꯨꯝ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯍꯧꯔꯝꯃꯦꯕ ꯑꯩꯅ ꯈꯔꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯁꯤ ꯍꯦꯛ ꯎꯕꯒ ꯌꯨꯝ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯅꯥꯁꯤꯛꯁꯤ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯤꯗꯅ ꯀꯩꯅꯣ ꯇꯧꯔ ꯍꯦꯛ ꯀꯔꯤꯝꯇ ꯁꯨꯝ ꯂꯩꯔꯝꯃꯁꯨ ꯊꯣꯛꯂꯛꯄꯗ ꯑꯇꯩꯁꯦ ꯁꯠꯂꯧ ꯌꯦꯡꯉꯨꯔꯒ ꯁꯤ ꯍꯦꯛ ꯐꯠꯂꯧꯅ ꯅꯥꯁꯤꯛꯁꯤ ꯎꯕꯗꯕ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯅꯤ ꯌꯨꯝꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯅꯥꯀꯟꯒꯤꯗꯨꯗ ꯆꯥꯎꯅ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯝꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯍꯧꯖꯤꯛꯇꯤ ꯍꯩꯅꯧꯁꯨ ꯂꯣꯏꯅ ꯃꯣꯏ ꯑꯃꯨꯟꯕ ꯑꯃꯅꯤ ꯄꯥꯟꯕꯗꯨꯁꯨ ꯀꯩꯅꯣꯅ ꯇꯦꯅꯋꯥꯅ ꯂꯥꯛꯑ ꯆꯥꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯀꯩꯅꯣ ꯆꯥꯊꯣꯛ ꯂꯣꯏꯈꯤꯕꯗꯒꯤ ꯇꯦꯅꯋꯥꯁꯨ ꯃꯇꯦꯛ ꯑꯃꯗꯤ ꯍꯦꯛꯇ ꯃꯔꯥꯡ ꯌꯥꯝ ꯀꯥꯏꯅ ꯄꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯌా ꯄꯥꯏꯔꯛꯇ꯭ꯔꯦ ꯅꯣꯡ ꯇꯤꯡꯈꯠꯇꯅ ꯆꯨꯈꯤꯕꯗꯨꯗꯕ ꯁꯤꯒꯤ ꯅꯄꯥꯛꯄꯤ ꯀꯩꯅꯣꯁꯦ ꯈꯔ ꯐꯨꯗꯠꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯄꯨꯡꯇꯥꯛ ꯇꯥꯛꯏꯁꯦ ꯃꯔꯥꯗꯤ ꯂꯩꯔꯝꯒꯅꯤ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯟꯅ ꯃꯅꯥ ꯀꯥꯕꯛ ꯊꯤꯡꯒꯠꯄꯗ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯗꯩ ꯑꯅꯤꯗꯨꯗꯤ ꯐꯨꯗꯠꯈ꯭ꯔꯕꯅꯦ ꯁꯤ ꯃꯅꯥꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯏ ꯈꯤꯇꯪꯈꯛ ꯁꯤꯗ ꯑꯃꯒ ꯃꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯐꯨꯗꯠꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯍꯦꯛꯇ ꯅꯣꯡ ꯃꯇꯦꯛ ꯑꯃ ꯌꯥꯝ ꯀꯨꯏꯗ꯭ꯔꯒꯁꯨ ꯍꯦꯛꯇ ꯌꯥꯝ ꯀꯟꯅ ꯇꯥꯕꯗꯣ ꯁꯣꯝꯒꯤꯒꯁꯨ ꯂꯣꯏ ꯐꯨꯗꯠꯂꯦ ꯑꯗꯨ ꯍꯧꯕꯗꯤ ꯍꯧꯔꯛꯑꯦ ꯁꯣꯝꯒꯤꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯍꯦꯛ ꯊꯥꯗꯣꯛꯄꯒꯕ ꯅꯣꯡꯅ ꯑꯗꯨꯝ ꯐꯨꯗꯠꯄ ꯃꯄꯥ ꯆꯥꯅꯕꯒꯤ ꯐꯒꯠꯂꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯅꯍꯥꯟ ꯊꯑꯣꯏꯅ ꯂꯦꯟꯊꯠꯄꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤꯁꯨ ꯃꯇꯝꯕꯨꯗꯤ ꯍꯦꯜꯂꯕꯅꯦ ꯑꯗꯩꯗ ꯁꯨꯝ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣꯒ ꯍꯥꯄꯛꯄ ꯅꯠꯇꯦꯅꯦ ꯌꯦꯟꯗꯦꯝ ꯕꯦꯂꯦꯟꯗ꯭ꯔꯤꯌꯥꯗ ꯂꯩꯕꯥꯛꯀ ꯀꯣꯟꯅꯅ ꯍꯥꯄꯛꯄ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯁꯤꯁꯦ ꯂꯩꯕꯥꯛꯀ ꯍꯥꯄꯛꯄꯗꯨꯗꯤ ꯈꯥꯃꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤꯁꯨ ꯂꯩꯕꯥꯛ ꯃꯔꯛꯇ ꯇꯥꯁꯟꯕꯒꯤ ꯃꯔꯨꯗꯨꯅ ꯀꯩꯅꯣ ꯂꯩꯕꯥꯛꯀ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯔ ꯄꯤꯔꯛꯄ ꯑꯗꯨꯗ ꯁꯨꯝ ꯀꯩꯅꯣꯅ ꯊꯝꯕꯗꯨꯁꯨ ꯐꯔꯛ ꯇꯥꯗꯧꯅꯤꯅ ꯊꯥꯖꯤꯟꯕꯗ ꯍꯧꯗꯤ ꯍꯧꯔꯛꯑꯦ ꯃꯥꯅ ꯀꯌꯥ ꯆꯥꯎꯗꯦ ꯁꯤ ꯂꯩꯔꯤꯕ ꯇꯦꯕꯤꯁꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯡꯉꯤꯕ ꯇꯦꯕꯤꯁꯤꯒ ꯁꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯤꯒ ꯆꯞ ꯃꯥꯟꯅ ꯄꯤꯔꯛꯄꯅꯦ ꯅꯣꯡꯃꯇꯗ ꯍꯨꯟꯕꯅꯦ ꯁꯤꯁꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯣꯏ ꯂꯩꯔꯦ ꯁꯤꯁꯤꯅ ꯌꯦꯡꯉꯣ ꯍꯟꯅꯨꯔꯦ ꯄꯥꯟꯒꯦ ꯍꯥꯏꯔꯛꯑꯅꯤ ꯈꯜꯂꯦꯗꯤ ꯌꯦꯟꯗꯦꯝꯁꯦ ꯀꯟꯅ ꯐꯒꯠꯂꯛꯏ ꯍꯟꯗꯛ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯍꯧꯕꯗꯣ ꯍꯞꯇꯥ ꯑꯝꯗ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯥꯎꯈꯠꯄꯗꯧꯅ ꯈꯜꯂꯦꯕ ꯑꯗ ꯍꯟꯗꯛ ꯍꯦꯛ ꯅꯣꯡ ꯇꯥꯈꯤꯕꯗꯒꯤ ꯖꯥꯠꯂꯣ ꯐꯒꯠꯂꯛꯑꯒ ꯍꯧꯖꯤꯛꯇꯤ ꯌꯦꯟꯗꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯨꯛ ꯇꯥꯔꯦ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯌꯦꯟꯗꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯌꯦꯡꯐꯝ ꯇꯥꯔꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯦ ꯂꯩꯗꯅ ꯃꯥꯒꯤ ꯐꯒꯠꯂꯛꯄ ꯇꯥꯡꯀꯛ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯟꯗꯦꯝꯁꯤꯅ ꯑꯃꯨꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯇꯝꯒꯤꯅꯤ ꯑꯍꯥꯟꯕꯗ ꯎ ꯃꯣꯔꯣꯛ ꯑꯣꯏꯔꯝꯃꯦ ꯃꯊꯪꯗꯅ ꯃꯌꯥꯡꯇꯣꯟ ꯁꯧꯒ꯭ꯔꯤ ꯍꯧꯖꯤꯛꯅ ꯌꯦꯟꯗꯦꯝꯅ ꯑꯃꯨꯛ ꯑꯣꯏꯔꯦ ꯀꯩꯅꯣꯁꯤꯁꯨ ꯈꯔ ꯂꯩꯗꯤ ꯃꯄꯥꯟꯕꯨ ꯁꯥꯠꯂꯛꯀꯗꯧꯔꯕ꯭ꯔꯥ ꯇꯦꯅꯧ ꯃꯥꯟꯕꯤꯁꯤꯁꯨ ꯑꯩ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯁꯤꯂꯥꯅ ꯀꯟꯅ ꯂꯨꯝꯃꯤꯅꯤꯀꯣ ꯁꯤ ꯐꯨꯛꯇ ꯇꯧꯈꯤ ꯑꯗꯣ ꯑꯩꯅ ꯁꯤ ꯂꯣꯠꯂ ꯊꯥꯔꯤꯅꯦ ꯃꯉꯣꯟꯗ ꯑꯩꯅ ꯃꯥꯅ ꯃꯇꯝ ꯅꯠꯇꯦꯅ ꯐꯨꯛꯇꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯄꯥꯝꯕꯤ ꯑꯃꯅꯤꯗꯪ ꯍꯦꯛꯇ ꯄꯣꯁ ꯊꯥꯅ ꯈꯔ ꯐꯖꯅ ꯍꯧꯍꯟꯒꯦꯅ ꯇꯧꯕ ꯁꯤ ꯍꯪꯒꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯐꯨꯛꯇꯠꯂ ꯆꯥꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯨꯟꯕ ꯅꯠꯇꯦꯕ ꯃꯔꯛꯇ ꯃꯆꯥ ꯈꯔ ꯍꯧꯕꯗꯣ ꯆꯥꯎꯈꯠꯍꯟꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯔꯕꯨ ꯆꯥꯎꯔꯛꯑꯦ ꯁꯤ ꯐꯅꯌꯥꯝꯕꯨ ꯆꯥꯎꯔꯛꯑꯦ ꯂꯦꯝꯍꯧꯕ ꯃꯔꯛꯇ ꯃꯆꯥ ꯂꯦꯝꯍꯧꯕꯗꯨꯅꯤ ꯍꯥꯟꯅꯈꯔ ꯀꯨꯡꯈꯤꯕꯗꯨꯗ ꯑꯆꯧꯕ ꯃꯌꯥꯝꯗꯣ ꯐꯣꯏꯗꯠꯂ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯃꯆꯥ ꯃꯔꯛꯇ ꯀꯩꯅꯣ ꯇꯧꯔꯒ ꯁꯠꯄ ꯌꯥꯗꯅ ꯑꯄꯤꯛꯄ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯆꯥꯎꯍꯟꯕ ꯐꯖꯔꯛꯑꯦ ꯁꯤꯁꯨ ꯑꯗꯨꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯑꯃꯅ ꯂꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯒꯝꯂꯥ ꯃꯆꯥ ꯑꯅꯤꯗ ꯁꯦꯝꯃ ꯒꯤꯐ ꯄꯤꯔꯝꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯃꯅꯥ ꯑꯃꯁꯨ ꯊꯠꯂ ꯄꯣꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦꯅ ꯑꯗꯣ ꯁꯤꯗꯩꯗ ꯁꯥꯠ ꯂꯩꯔꯝꯃꯦ ꯃꯥꯅ ꯄꯤꯔꯛꯄꯗꯣ ꯌꯥꯝ ꯐꯖꯅ ꯁꯥꯠ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯅꯍꯥꯟ ꯑꯗꯨꯝ ꯀꯩꯅꯣꯗꯨꯗ ꯌꯨꯡꯁꯤꯜꯂ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤꯅ ꯇꯧꯔꯒ ꯁꯤ ꯃꯥꯄꯜꯂꯩ ꯊꯥꯕꯗꯨꯗ ꯊꯥꯕꯅꯦ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤ ꯂꯩꯁꯦ ꯁꯤꯃ ꯁꯥꯠꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯑꯞꯗꯦꯠ ꯍꯥꯏꯔꯒꯅ ꯁꯤ ꯀꯩꯅꯣꯝꯒ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯜꯂꯣ ꯑꯃ ꯁꯥꯠꯂꯤꯁꯦ ꯁꯣꯝꯗꯁꯨ ꯁꯥꯠꯂꯦ ꯁꯤ ꯃꯈꯥꯗꯁꯨ ꯂꯣꯏ ꯁꯥꯠꯂꯦ ꯁꯤ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏ ꯊꯕꯤ ꯊꯥꯕꯗꯣ
ꯁꯤ ꯌꯣꯡ ꯂꯥꯛꯑꯒ ꯍꯌꯦꯡ ꯄꯥꯜꯂꯀꯥꯟꯗ ꯌꯣꯡꯅ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯔꯗꯤ ꯈꯪꯗꯦ ꯁꯤ ꯊꯦꯡꯗꯤ ꯈꯔ ꯊꯦꯡꯉꯕꯅꯦꯕꯀꯣ ꯑꯗ ꯃꯌꯥꯝꯅꯁꯨ ꯊꯕꯤꯗꯣ ꯈꯔ ꯊꯦꯡꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯦ ꯅꯍꯥꯟ ꯏꯃꯥꯅ ꯀꯩꯅꯣꯒꯤ ꯁꯤ ꯇꯦꯕꯤꯒ ꯀꯩꯅꯣꯒ ꯀꯔꯤꯕ ꯇꯦꯅꯧꯃꯥꯟꯕꯤꯒ ꯊꯥꯔꯛꯄꯗꯨꯗ ꯑꯁꯤ ꯃꯔꯨꯁꯦ ꯁꯨꯝ ꯍꯥꯞꯄꯤꯔꯛꯄꯅꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯁꯤ ꯌꯦꯡꯁꯤꯜꯂꯨꯁꯦꯅ ꯁꯨꯝ ꯍꯥꯞꯄꯤꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯀꯩꯗꯧꯒꯦꯅ ꯀꯩꯅꯣ ꯃꯔꯨ ꯑꯃꯅꯤꯈꯛ ꯊꯥꯗꯔꯒ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯗ ꯑꯗꯨꯒ ꯊꯥꯖꯗꯅ ꯌꯥꯝ ꯐꯖꯅꯕ ꯍꯧꯔꯛꯑꯦ ꯃꯄꯥꯟ ꯁꯥꯠꯂꯤꯁꯤꯒ ꯍꯥꯏꯔꯗꯤ ꯄꯥꯟꯗꯧ ꯃꯥꯜꯂꯤ ꯑꯗꯣ ꯄꯥꯟꯗꯕ ꯄꯥꯜꯂꯒꯅ ꯌꯣꯡꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯌꯦꯡꯉꯁꯤ ꯁꯤꯒꯤ ꯆꯦꯔꯪ ꯑꯃꯨꯕꯁꯦ ꯁꯤꯗ ꯃꯣꯏꯅ ꯏꯁꯤꯡ ꯆꯠꯈꯤꯅꯕꯅ ꯃꯈꯨꯟ ꯍꯨꯠꯄꯤꯕꯁꯦ ꯀꯩꯗꯧꯒꯦꯕꯨ ꯃꯈꯥꯗꯁꯨ ꯑꯃꯨꯛ ꯍꯨꯠꯂꯦꯕ ꯃꯊꯛꯇꯁꯨ ꯍꯨꯠꯄ ꯍꯦꯠ ꯆꯥꯏꯕꯒ ꯏꯁꯤꯡꯗꯣ ꯂꯣꯏ ꯀꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯗꯨꯅ ꯊꯨꯅ ꯁꯤꯗ ꯈꯨꯏꯊꯔꯛꯑꯦ ꯁꯤꯒꯤ ꯃꯣꯔꯣꯛꯀꯤꯁꯦ ꯑꯩ ꯁꯣꯂꯨꯇꯦꯞ ꯄꯣꯔꯛꯏꯅꯦ ꯑꯗꯣ ꯁꯤ ꯁꯣꯂꯨꯇꯦꯞꯁꯦ ꯇꯧꯔꯒ ꯃꯆꯥꯁꯦ ꯅꯞꯁꯤꯟꯕꯤꯒꯦꯅ ꯑꯗꯣ ꯁꯤ ꯅꯞꯁꯤꯟꯕꯤꯔꯦ ꯃꯈꯨꯟ ꯂꯩꯕꯗꯣ ꯁꯤ ꯏꯁꯤꯡ ꯆꯠꯇꯅꯕ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯅꯣꯡ ꯇꯥꯈꯤꯕꯅꯦꯕ ꯈꯔ ꯀꯟꯅꯗꯤ ꯆꯨꯈꯤ ꯑꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦꯅ ꯑꯩꯁꯦ ꯌꯦꯡꯕ ꯊꯣꯛꯂꯛꯏꯅꯤ ꯏꯁꯤꯡ ꯇꯨꯡꯉꯝ ꯇꯥꯔꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯃꯇꯥꯏꯗ ꯍꯥꯏꯊꯔꯛꯑꯦ ꯈꯔꯗꯤ ꯀꯟꯅ ꯆꯨꯈꯤꯕꯅꯦ ꯅꯣꯡꯁꯦ ꯃꯌꯥꯡꯇꯣꯟꯁꯤꯡꯁꯦ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯑꯅꯤ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯛꯑꯕꯅꯤꯅ ꯊꯕꯤꯁꯦ ꯃꯄꯥꯟ ꯌꯥꯝ ꯊꯤꯅ ꯁꯥ ꯂꯩꯔꯝꯃꯦ ꯊꯕꯤꯗꯤ ꯑꯝꯇ ꯇꯝꯗꯕ ꯃꯥꯜꯂꯦ ꯊꯕꯤꯗꯤ ꯇꯝꯗꯦ ꯀꯩꯒꯤꯅꯣ ꯁꯤ ꯈꯨꯏꯔꯤꯁꯦ ꯎ ꯃꯣꯔꯣꯛꯁꯦ ꯉꯁꯥꯏ ꯅꯣꯡ ꯀꯟꯅ ꯆꯨꯔꯗꯤ ꯁꯤ ꯆꯦꯔꯪꯗꯤ ꯏꯁꯤꯡ ꯃꯌꯥꯝ ꯊꯨꯝꯖꯤꯟꯕꯗꯣ ꯑꯩꯅ ꯁꯤꯟꯇꯦꯛꯁꯤꯒꯤ ꯃꯈꯥꯗ ꯊꯝꯕꯅꯤ ꯍꯪꯒꯥꯝ ꯂꯣꯠꯂꯤꯁꯦ ꯑꯩꯉꯣꯟꯗ ꯍꯪꯒꯥꯝ ꯂꯣꯠꯂ ꯊꯥꯔꯤꯅꯤꯁꯦ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯗꯨ ꯁꯤꯃꯗꯤ ꯃꯔꯨ ꯑꯌꯨꯕ ꯄꯥꯟꯕꯁꯤꯗꯤ ꯌꯥꯝꯗꯤ ꯆꯥꯎꯒꯟꯗꯕꯅꯦ ꯁꯤꯃꯗꯤ ꯆꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯁꯦ ꯍꯦꯛꯇꯣꯛꯑ ꯈꯥꯃꯦꯟꯁꯦ ꯌꯦꯡꯉꯣ ꯀꯀꯥꯅ ꯐꯨꯛꯑꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥ ꯀꯤꯗꯅ ꯈꯥꯃꯦꯟꯁꯦ ꯃꯌꯥꯝ ꯄꯥꯜꯂꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯟꯗꯦ ꯃꯥꯔꯀꯦꯠ ꯆꯠꯄꯒꯤ ꯍꯥꯄꯛꯀꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯟꯗे ꯃꯥꯔꯀꯦꯠꯀ ꯌꯨꯝꯒꯤ ꯁꯟꯗꯦ ꯃꯥꯔꯀꯦꯠꯀ ꯀꯌꯥꯝ ꯈꯦꯠꯅꯩ ꯄꯩꯁꯥꯅ ꯀꯌꯥꯝ ꯈꯦꯠꯅꯕ ꯄ꯭ꯔꯥꯏꯁꯅ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯃꯟꯗे ꯃꯥꯔꯀꯦꯠ ꯌꯦꯡꯍꯜꯂꯛꯀꯦ ꯆꯤꯟꯗꯤ ꯌꯥꯝ ꯐꯖꯅ ꯆꯤꯟꯕꯅꯦ ꯁꯤꯗ ꯈꯣꯡꯎꯞꯁꯤꯡꯁꯦ 150ꯅꯤ ꯁꯦ ꯐꯗꯤ ꯐꯖꯩ ꯑꯗꯣ ꯂꯩꯔꯔꯣꯏꯒꯦ ꯐꯖꯕ ꯄꯣꯠ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯗꯒꯤ ꯇꯤ ꯁꯥꯔꯠ ꯃꯔꯛꯀꯤꯁꯤꯅ ꯂꯨꯄꯥ 100 ꯁꯤꯗ ꯅꯀꯂꯤꯒꯤ ꯄꯣꯠ ꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗꯅ ꯁꯥꯟꯅꯄꯣꯠ ꯎꯔꯗꯤ ꯑꯉꯥꯡ ꯑꯃꯁꯦ ꯉꯥꯎꯔꯅꯤ ꯉꯥ ꯌꯥꯎꯕ꯭ꯔ ꯌꯦꯡꯉꯣ ꯃꯥꯒꯤ ꯉꯥꯗ ꯍꯥꯏꯕꯗꯣ ꯐꯤꯁꯁꯦ ꯀꯌꯥ ꯐꯤꯁ ꯂꯥꯛ ꯑꯇꯣꯞꯄ ꯌꯦꯡꯉꯨꯁꯤ ꯂꯥꯛ ꯆꯤꯜꯂ ꯖꯒꯥꯁꯤꯗꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏꯁꯦ ꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯌꯧꯗꯣꯔꯤꯕꯅꯤ ꯁꯤꯗꯅ ꯃꯣꯕꯥꯏꯜ ꯀꯚꯔꯅꯦ ꯋꯥꯂꯦꯠꯅꯦ ꯁꯤꯂꯥ ꯅꯪꯒꯤ ꯐꯦꯚꯔꯥꯏꯠ ꯂꯩꯔꯦ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯁꯤꯅ ꯂꯨꯄꯥ 100 ꯁꯦ ꯀꯩꯅꯣꯒꯤ ꯊꯣꯏꯊꯣꯏꯒꯤ ꯐꯤꯁꯁꯦ ꯂꯨꯄꯥ 100 ꯂꯨꯄꯥ 50ꯅꯤ ꯐꯤꯁꯅꯦ ꯆꯕꯤ ꯊꯥꯔ ꯆꯦꯟꯕꯗꯣ ꯑꯗꯨ ꯑꯃ ꯂꯧꯕꯤꯔꯦ ꯀꯩꯅꯣꯒꯤ ꯂꯨꯄꯥ ꯁꯅꯥꯒꯤ ꯗꯨꯀꯥꯟ ꯑꯆꯧ ꯂꯩꯔꯦ ꯁꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯪꯐꯝꯅꯤꯀꯣ ꯃꯣꯏ ꯃꯔꯛꯀꯤ ꯒꯂꯤꯗꯅ ꯃꯟꯗे ꯃꯥꯔꯀꯦꯠ ꯐꯝꯕꯩ ꯋꯥꯅꯦꯕ ꯑꯇꯩꯒꯤ ꯗꯨꯀꯥꯟꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯐꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯟꯗे ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯃꯔꯛꯀꯤ ꯁꯤꯗꯩꯗ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯤ ꯈꯛꯇꯅꯦꯕ ꯉꯁꯤ ꯃꯟꯗे ꯐꯝꯗꯣꯏꯁꯦ
अतई मतमददि मनुंग दुकान अचौचौबसि अदुम हांगा लेनेबा सिदना बेग कुंबा करी करा लेरे लुपा चामा चामानी खंगदेदा लेरो नुपीगिने अचार के नुसी मनमदो हवाई का थोंगा चारदे हां ममनजिदी हाइफे चौरक चौरकपा खरदंग हंगगे हादि मफम खुदिंगी ममन हंगा चटपदि फरक ताबनिना सिदा कइनो म खल्ली मा खल्ली जे ममन हंगे कइनो दुबो अनांगिरो पचास पयंखई भैया क्या ले रही है हाँ जी चामगी मरी देखो चागद्रो मगोंदा से थोई थोई की एंग दांगे अदु चादरो दिया है मैं हाने ले चमानी है जो थोई थोई की ले रहे सोंदना सी चक्रनी 이거 소원도 좀 미에 좀 버전을 쓸리 어기 실라 까노기 토이토이기 루파차 마기 마리네 나칸나 칼리 마우제 아시 티셔츠 루파 마리 푸기 아마 쌈양 가이기나 아니네 앙앙이 티셔츠 ममनजे सिलाना हंगे मयांग दुदा दुगा मा ngang na engon da kaya no ai na thap na lega sina lupa chama chama ni ye chapal je dama khara awang won tung ni mayam na ma je khara putchu wa le na khalle हां 100 रुपए 100 रुपए 100 रुपए 100 रुपए 100 रुपए 38 कितना प्यारा कलर है ये भैया बिग वाला उधर है ब्लैक छोटा साइज है वो नहीं आएगा मोइसे की दुकान फम बजी सिलादा प्लास्टिक का पीछे ले तुम हापो ना खरा कनो तो रे मोइजे हाई फाई रोम दो लेगरे शोरूम कांगो ने ये अंगांग की ड्रेस है कुर्ता मसा में आंजी हमसे फजे हां खरा पिक करी पचा मनी ये से माथा कीजिए ना तीन जोले क्या रे रे भैया सता सिना साम यांखई सोना का अचौबजना अदुगा मचाजना चनी यांखई ने सिदा मोय सना लोपा तांगा तांग मोसे मोय दे तो ओपन द थम सना की दुख ले रे सीजन गुच्ची की बैग ले रे करम गुच्ची नो दिखांगे सी नान अखोइन इंजांग नापीगी का उलक्पो मार्केट को सब माने हाजी मार्केट अमतने नांगी ने इंजांग उनबम जगह ngasi जना पोचे अतोप योनबम फिरोन लाइदना अतोप फिरोन नतबा कोई लोइनम अतै सुरे अदोनगी सरतने याम चावे मार्केट ngasi मतियं खक्तने न उलक तुजे हादी सी लोइ चटपदी ngमरोय अदुदना मंडे मार्केट ओबजे सुम मयाम खरा लांग खोप तौबजा इन सी नुंगाइनी न खलगा मते मोट पे वाने